ngasi phongkiba tongan manipuri sifong amasung thokiba thawdo wathoksingi maroibi ipausing meyamna thamjagi ahanba sanlaiba pauksi digi lokusaraga manipurgi irang thausilamagi makhada mathang manau naina satakhibani court viral video FIR lokhatpa numit taraga marini sangkhibagi maram lengak thangkhre narco terrorism SIT semduna thigat hanbagi wapum supreme court na yakidre amaramdana hawkiba me marida nupi NIP thongdana nupa kharana kuipu purga sakiba thawdo dugi matangna supreme court na yamna maruibu wapam oina ngasi lokhatpaga loinana khanakre manipur gi irang si thausilamagi makhada mathang manau naina satakhibani haina observation pikre masiga loina thawdo adugi FIR lokhatpa numit taraga mari ni sangan khibagi maram central government amasung manipur lengana pikhalana ba khankre Chief Justice of India DY Chandra Sudna Lusing bench amana Manipur police tasu wang kayamarum hangna dunai thawdo adu me mari de thokibani aduga FIR na me taraga nipan khakta register toki karigi damakta police na FIR register tawuda numit taraga mari ni lauribno me mari digi taraga nipan phabo police na kari tawdunu lebage sexual violence athadringai de nupi NIP thongwandana miya mamangna satlan khibagi video adu sayolani ki mamangna viral hoiki masiguma thawdo asikhakta nati atai mayam amasu lairi okiba me mari da khudakta FIR register tawbuda police bu kanana thingbagi hain state government ki mot siliba solicitor general to sir mehata da chief justice na hangmada solicitor general na taragani pana thawdo adu khangnarakpani ki video adu hek khangnarakpaga miyoi teret phaki manipur da FIR listing taruk hen register tawuda police station asi khakta da FIR kun hen register tawki asigumba thawdo thokre haibasi local police na khangkidabra karigi damakta FIR du tha amagi matung jun kunda magistrate transfer tawribano haina chief justice nangki atopo apmamana FIR listing taruk adugi manungdagi nupi de sathaba maral sing tongana khaidoktabra mi hatpa yumai thaba malsang manghanba lai khurumpham mangtakhanbaga mari leinana case tongana khaidokthriba karigino haibadu khangba pamki chief justice ki wang singa dugi pakumda solicitor general na court asida haki FIR gi sabsaba masing amasum case aidok khaijin tawbagi sabsaba instruction leite state government asiguma report leite haiba tabada chief justice angaba phongdoki aikoina FIR lising taruk adu khaidok khaijin tawba pami kaya amana zero FIR no kaya amana judicial magistrate forward tawkrabagi action lokathibana kaya no amasum sexual violence sienaba kaya judicial custody da leiribage duga statement samaga humfuga mari record tawre hairibaduna karamna no haina chief justice na mathang ki amasum justice JB Pardiwala amasum Manus Mishra yauna sakiba Supreme Court ki bench aduna miyamgi marakta thajaba muhana purak hananaba amasum mausagi punsida hanjin hanba pambi wapam phongdoki miyam makoi gi laifam thadok tunsenakre relief camp da lainakre amasum Attorney General of India R Venkat Ramni amasum Solicitor General da court asina hangliba wangsing asigi pakum mari lenaba authority singdagi launaba khanki hayeng amuk makhata na hearing satakhikani hanisu paus na makhata na palakdi atopa paw mana Kuki UG Group singgi Kukiland State India na taraina loudre NIA na Kuki UG Group singgi thabak thoram sing thijin hanana ba khanakre Bangladesh Myanmar su India ra Kuki singna namna tapa mafam punama administrative unit amagi makhada thamlaga Kuki gi ningtama leba ama semnana ba Kuki sin Mizo Fruki UG Group singna aron me agenda ra thabak tawribasi India government taraina lawroi tawre awang thaki pawgi lekulaman hai Manipur hauji thogliba kangluki irang amasum tokhaiba lenga ama lehanana ba dimana sigi nungda kari leibagi haiba India government na kupna nainakre hauji Lok Sabha da thajadabagi motion ama khananaba sem saribasiki maoina intelligence kanguna Prime Minister Narendra Modi da report ama thangalakre report adu handaki kangluki irang asida suspension of operations su tawnari Kuki militants group singi khut yawi haina meksing pali makal makha kya gi afaba nomai sing paiba masum Manipur tangdu laita daba phim ama mayuna halakdi ba sina wahau oiraga Kuki UG Group sing handaki kangluki irang asida laukiba sagrona du thidokna na ba NIA da central government na khangana na ba tharang loikre ngasi nomani ni sigi manung central government kangluki irang siga mari laina ba case khara di NIA da sinna ba tharang tawbu loikre thaurang adu da Kuki UG Group su NIA na thijin ba sida yawroba ya haidi Kuki UG Group singna hauji Manipur thugairaga tokhaiba lenga ama lehanana ba demand tawribasi central government na kaidongoi rusu yabagi wapam lairoi tawri
सांगलब मतमसिदा NSNIM na makoigi maruoiba demand ama oina South Nagaland gi wafam pukhalakhibadusu India government na yakidrabani maram aduna NSNIM amasum atai naga lalhaubusingna matam amada Manipur gi singgi district khara South Nagaland semnana gi wafam adu haujikti thokhan khrabani haidi mara asida Manipur gi haujik thokliba kanglup irang amasum central government na paikhaliba thabak tharam singgi marik sum report ama se minister nongthomam berena central government na tharakhiba laikre हाइरिबा सिरोल अदुदा कुकी UG Group सिंगना लौरिबा रोल अदुसु मयेक सिंगना पलाई हाइदि अदुमा पुसिप मिनिस्टर सेंट्रल गवर्नमेंट थरखिबा सिरोल अदुदा करी करी योरपगी हाइबदुरी सबसाना खंगमंगमद्रि हाइना पावसिना मखातारि अमरमदा हौखिबा नुमित हुमनी रोम मसिदा मणिपुर पुलिस कमांडोगी कांगबु अमा मोरेदा मथौ तौननबा थाजिनख्रगा कुकीगी नुपी अमसुम अंगांसिंगना नंबा मियामना लंबी थिंखिबगी टेक्नोपालदा पन्नुना लेरकपदु ngasisu makhatana adum lairi lengan akaknaba matamda moreda yausinanaba thauda hek sinabada takhainanaba thorang tawduna lairi haidi miyamna ngasisu lambida nung paisinduna thamlaga senior khangatuna state forcing moreda sangba yaro haiduna athingwa thamli makoini state forcing sangwa thinglibagi maruiba maramni forcing asina moreda lairiba miyamda hauji maksu mi paiba pohali haibasini अमसु मैतै सिंगी मयु मकै सिंग मै थारुरब तुंगदा पुलिस की एक्शन कीबदगी कुकी एयाम मयुम थदोक्तुना सियनरिबनि हाइनसु पावसना मखातारि मखासा थरक पोइना तोप पावमना मोरेदगी स्टेट फोर्स लौथोकननबा थाखिबा मतम हौख्रे सिंगी डिस्ट्रिक्ट सिंगदा खोंजंग संगसिनदौरि अमित शाह मणिपुर लागलम मतमना मोरेदगी स्टेट फोर्स सिंग लौथोकनी हाइना थाजबा पिरमबदुंगा सिनुमिदांग पुंग 6 फावबगी मनुंगदा थबकतो ओंथोक्तरबदि सिंगी डिस्ट्रिक्ट सिंगदा मियामगी खोंजंग संगसिनगनी हाइना Indigenous Tribal Leaders Forum ITLF na phongdorakli ITLF na thadorakpa siorlaman hai moreda tangdu leitaba hanjin hananaba amadi pamdaba thaudok sing thoktanaba mafam asida leiba maitei security personnel punama athubada laukhokadabani Tenopal district ki manungsana Zaukuki fruki miyuishna khundaba moreda maitei security personnel kya thamjinba si miyamna yamna mi paiba pokale Manipur Police Commando singasi arambai tengkol amasum maitai lipuna singba militant group singa puna thabak tawminaraga moreda hena pamdab thaudok sing thorapaya Manipur Police personnel singasi handagi wathok asida majority community bu phone sawatuna lakli haibisi mek singlabani masina maram oraga Tenopal nupi singna security force singba thinglibani Tenopal da hauji laidiba police personnel singasi ayamana maitai fruki miyoy ngaktani masida additional SP SDPO amadi officer in charge sing asisu maite froki mioi noidi baramasina manipur gi ngam khai gi lam oiriba more ta tangdu leitaba lehanabagi dama more da leiriba security personnel sing asi khudakta lathokada bane haidi ningsing bayabadi more da numit khrani ki mamang na maite laikai sing gi yum punama kuki sing na maitum na thadoki badagi watho oikraba tungda ahen ba state force sanction wada Tenopal da thattuna thamdakli bani so haidi Makasa tharak poina atopa pawmana moredagi commando lakthoklabadi Manipur mai sakani mored hamliba Manipur police amadi commando personnel sing asibu lakthokhina ba tongan lup amadi miyoi khrana demand tawribe si satna hanba yaroi karigumba commando personnel sing asi lakthopa tarabadi Manipur mai salakpa yai haina kaisam thong top lairak maning maira paibina phungdurakli maira lup asigi secretary SIB mana khuyek pirun thadorakpa sirolaman hai Moreda hen security force thajinana bo honariba sida kuki loop khara amadi nupi singna thingnana bo honariba si akan momong de yaningde maramdi matam kya gi mamang digi hauna moreda posei huran ba yum mai thaba mai tei singna miyot minai sa thabana singba thawong sing satariba si handakna ahan manati masi mafam adugi miyamna sumek sena khanglibani moreda leiramniba mai tei singbu maru pangna manganana ba miyoibigi punsi temsinnarak panatana mafam adu leiba ngamdaduna sena khraba tunga adumak miyot minai sa thaduna thambai bisi yamna leuk thebani hauzik su mai tei singna leiramba iyum kai kaya maru mai thaba madi lanthum sing amang ata thon baletri central force na sumasida miyeng sanglidri asiguma tala sida hen security force sing thajinana ba honaragliba phire bisi thagali adobo convoy sida atopa miyoi sing yauksile haina lana paukthokna ba honaba sileba thebani amaram nupi ani bu rep tawki haina national media sina phongdokli buwa madu sumaram sati victim oiriba masamang na numit adu rep tawki ba leiti haina kyar khana phongdokraba pawada hanjin lana pauk sandokli ba siyamna lebak thibani seolusna makhata na hai thasigi kungama pana sadakhiba Manipur miyam gi rally di peace rally ni kuki singna sadakhiba haukiba mi ahungi rally aduna lan haukiba rally ni numituda maitegi yung kya mai thaki maitegi lantum kya mangan ki mi kya mainung lauduna hakki kaya man mangakak tuna
ꯃꯤꯠ ꯀꯣꯊꯣꯛꯇꯨꯅ ꯍꯥꯠꯈꯤ ꯅꯨꯄꯤ ꯀꯌꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯃꯗꯨꯅ ꯀꯔꯝꯕ ꯇꯝꯊꯤꯕ ꯁꯥꯖꯅꯣ ꯅꯨꯃꯤꯠꯇꯨꯗ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯃꯩꯇꯩꯒꯤ ꯌꯨꯝꯐꯝꯁꯤꯡꯕꯨ ꯂꯝꯄꯥꯛ ꯑꯣꯟꯊꯣꯛꯇꯨꯅ ꯃꯩꯇꯩ ꯈꯨꯡꯒꯨꯜ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯄ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯍꯨꯔꯥ ꯂꯅꯥꯗ ꯃꯤꯑꯣꯏꯕꯅ ꯆꯥꯔꯤꯉꯩ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯟ ꯅꯠꯇꯦ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟꯒꯤ ꯁꯥꯖꯟꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯌꯦꯜꯁꯪ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯗꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯃꯈꯣꯏꯒꯤ ꯃꯅꯤ ꯄꯥꯋꯔ ꯑꯃꯗꯤ ꯃꯁꯜ ꯄꯥꯋꯔꯕꯨ ꯃꯩꯇꯩꯒꯤ ꯕ꯭ꯔꯦꯟ ꯄꯥꯋꯔꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯇꯤꯡꯈꯪ ꯑꯃ ꯌꯨꯔꯕꯗꯤ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯕ ꯇꯥꯕꯅꯤ ꯃꯣꯔꯦꯗꯒꯤ ꯀꯃꯥꯟꯗꯣ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯩ ꯆꯥꯛꯄ ꯌꯥꯏ ꯃꯣꯔꯦꯗ ꯀꯃꯥꯟꯗꯣ ꯊꯝꯂꯤꯕꯁꯤ ꯃꯩꯇꯩꯒꯤ ꯂꯝ ꯉꯥꯛꯅꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩ ꯂꯩꯀꯥꯏ 19ꯒꯤ ꯌꯨꯝ 1969 ꯃꯩ ꯊꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯩꯇꯩ ꯂꯩꯀꯥꯏ 19ꯒꯤ ꯑꯄꯨꯟꯕ ꯌꯨꯝ ꯆꯥꯎꯔꯥꯛꯅ 1969 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯇꯨꯝꯅ ꯃꯩ ꯊꯥꯈꯤꯕ ꯑꯃꯗꯤ ꯊꯨꯒꯥꯏꯈꯤꯕꯗꯒꯤ ꯃꯤꯑꯣꯏ 9,394 ꯂꯣꯝ ꯂꯥꯟꯖꯦꯟꯅꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩ ꯂꯩꯀꯥꯏ 19 ꯑꯁꯤꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯄꯨꯟꯅ ꯃꯤꯑꯣꯏ 9,394 ꯔꯣꯝ ꯑꯁꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯏꯁ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯃꯩꯇꯩ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯏꯃꯥ ꯂꯩꯃꯔꯦꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟꯖꯦꯟꯅꯔꯤꯕꯒꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯕꯤꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯈꯣꯝꯒꯠꯈꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜ 19 ꯍꯥꯏꯕꯗꯤ ꯇꯨꯏꯕꯣꯡ ꯐꯥꯝ ꯃꯃꯥꯡꯒꯤ ꯑꯄꯨꯟꯕ ꯌꯨꯝꯊꯣꯡ 30ꯒꯤ ꯃꯤꯑꯣꯏ 219 ꯕꯤꯖꯪ ꯈꯨꯅꯧ ꯇꯨꯏꯕꯣꯡꯒꯤ ꯌꯨꯝꯊꯣꯡ 38ꯒꯤ ꯃꯤꯑꯣꯏ 219 ꯈꯨꯒꯥ ꯇꯝꯄꯥꯛ ꯑꯃꯁꯨꯡ ꯏꯪꯈꯣꯜ ꯃꯔꯨꯛꯀꯤ ꯌꯨꯝꯊꯣꯡ 210ꯒꯤ ꯃꯤꯑꯣꯏ 2,292 ꯂꯥꯟꯖꯦꯟꯅꯔꯤ ꯑꯣꯜ ꯕꯖꯥꯔꯒꯤ ꯌꯨꯝꯊꯣꯡ 15ꯒꯤ ꯃꯤꯑꯣꯏ 52 ꯈꯨꯒꯥ ꯃꯩꯇꯩ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 18ꯒꯤ ꯃꯤꯑꯣꯏ 38 ꯈꯦꯡꯒ꯭ꯔꯪ ꯂꯩꯔꯛꯀꯤ ꯌꯨꯝꯊꯣꯡ 42ꯒꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ 355 ꯗꯤ ꯐꯩꯂꯦꯟ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 33ꯀꯤ ꯃꯤꯑꯣꯏ 138 ꯂꯩꯃꯔꯥ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 35ꯒꯤ ꯃꯤꯑꯣꯏ 210 ꯂꯥꯟꯖꯦꯟꯅꯔꯤ ꯑꯃꯁꯨꯡ ꯅꯟꯍꯜ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 22ꯒꯤ ꯃꯤꯑꯣꯏ 135 ꯇꯤꯡꯒꯪꯐꯥꯏ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 130ꯒꯤ ꯃꯤꯑꯣꯏ 739 ꯌꯥꯏꯐꯀꯣꯜ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 53ꯒꯤ ꯃꯤꯑꯣꯏ 235 ꯃꯇꯥꯂꯤꯟ ꯁꯤꯐꯥꯏ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 38ꯒꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ 193 ꯁꯥꯏꯀꯣꯠ ꯈꯥꯄꯤꯕꯨꯡ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 38ꯒꯤ ꯃꯤꯑꯣꯏ 105 ꯃꯥꯔꯕꯦꯡ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 19ꯒꯤ ꯃꯤꯑꯣꯏ 68 ꯃꯣꯜꯂꯨꯝ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 19ꯒꯤ ꯃꯤꯑꯣꯏ 52 ꯃꯟꯗꯝ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 35ꯒꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ 100 ꯋꯥꯏꯈꯨꯔꯣꯛ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 90ꯒꯤ ꯃꯤꯑꯣꯏ 119 ꯇꯔꯨꯕꯨꯡ ꯕꯥꯡꯒ꯭ꯂꯥ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 100ꯒꯤ ꯃꯤꯑꯣꯏ 19 ꯑꯃꯁꯨꯡ ꯈꯨꯃꯨꯖꯃꯥ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ 105ꯒꯤ ꯃꯤꯑꯣꯏ 1992 ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯃꯨꯖꯃꯥ ꯃꯩꯇꯩ ꯂꯩꯀꯥꯏ ꯍꯧꯖꯤꯛ ꯃꯣꯏꯔꯥꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯎꯃꯥꯆꯟꯗ꯭ꯔ ꯐꯣꯡꯖꯣꯕꯝꯅ ꯍꯥꯏ ꯏꯔꯥꯡ ꯊꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯕ ꯍꯧꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯝꯅ ꯂꯥꯟꯖꯦꯟꯅꯔꯕꯒꯦ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯧꯈꯠꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩꯇꯩ ꯂꯩꯀꯥꯏ 19 ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ 1962 ꯀꯨꯀꯤꯁꯤꯡꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯕ ꯑꯃꯗꯤ ꯊꯨꯒꯥꯏꯈ꯭ꯔꯦ ꯌꯨꯝꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯑꯣꯏ 9,394ꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤꯡ ꯌꯥꯎꯗꯕꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏ ꯈꯔꯗꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯌꯨꯝꯗ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯅꯟ ꯕꯦꯡꯗ ꯌꯨꯝ 13 ꯂꯣꯝ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯀ꯭ꯔꯨꯄꯥꯠꯀꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯀꯅꯟ ꯕꯦꯡꯗ ꯌꯨꯝ 13 ꯂꯣꯝ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯒꯥꯔꯤꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ 13 ꯂꯣꯝꯗꯤ ꯀꯟꯕ ꯉꯝꯗꯅ ꯆꯥꯛꯈ꯭ꯔꯦ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯌꯨम ꯑꯃ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯊꯪ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯂꯣꯝ ꯇꯥꯕ ꯐꯥꯎꯕꯗ ꯌꯨꯝ 13 ꯂꯣꯝ ꯃꯩꯅ ꯆꯥꯛꯈꯤꯕꯅꯤ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯐꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯥꯌꯔ ꯇꯦꯟꯗꯔꯁꯤꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯩ ꯀꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯁꯨ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯤꯡ ꯃꯊꯪ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯍꯦꯟꯅ ꯆꯥꯛꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯊꯪꯅ ꯃꯩ ꯌꯨꯝꯁꯤꯡ ꯃꯗꯨ ꯃꯊꯪ ꯆꯥꯛꯈꯠꯂꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯛꯆꯤꯡꯒꯤ ꯌꯨꯝ ꯑꯃꯗ
electric spark kumbagi makhol hana tarakhibaga loinana yum adu mai salakpadagi krik krik indana lebe yum singa sandoroktana mathang mathang salakhibane yum singa adura leiramba gas cylinder sing pokhairakpaga loinana mai sak hena kana sakhalakhibane haidi athengwa phaw fire service ki kangmuna mai kanana bu kona khibaga loinana makhatana sandorakadabadagi di kanma ngamkhi haidi Manipur police ki makok thongbo official sing mafam dur sangsilaktur yengsinki adumainama mai adu karamna horakhibano haibo official oina sabsara khangbadi ngamdribaga loinana maina sakpa amada maina sakpa dura sianamadi lantum kaya yamna mang takrabo haibasu khangma ngamdri haidi loisilakpo oina phone pham pausi ri to papaw mana langol paijaramadu namduna nomai pehenbire lomi Langol painu lau simu tauduna santi oina leijaramba laumi ai khoi bunga sidi Kukila lau singna namdana nomai pehenbire isa masum leba kanana bagi dama Kukila lau singbu mayok naba lanpamda mai thiba pi daba yadi habigi wakalon pokal lehena terakong sang bida kulungak di laumi mana phongdorakli Bisnupur district ki terakong sang bodagi ha oribu laumi esna pona khamda hai Say sigi me ahum susam puri hauduna kangluki irang horakraba matung numinini humni fawa tera kongsang bi masum masiga tainana leiriba laisen bung monghat tharelo geljang chen bai masum gorthol na singbu khul singna kundari bu kuki isil inaw sing mausa gum tampak khul singna laktuna tangai padaba posai leithok lesin tawramki masigi matung irang ka hena kansilak padigi makoju tampak lakidre makoina lakidraba matung no hairibu khul singa siri kuki lalawu singna me taraga mathuidigi maite khul singna nomai kapsin no landaba horakit makoigi landa adu da misimina masum asu apan kya europadi kunjayamba yumda leiba ngamdar lanjena kibani Koki lalhaubu singna leptana nongmai masum pong kapsin no landara pasina mausa dagi yotpak thangjo masum thangol na singba paiduna santi oina lawu simu tawduna isam jamna leijaramba kulisiki laumi singa sidi makoigi thawong sina mara moiraga tangai padana isa imung manung kanjana ba madi leba asibu kahendana ba nongmai pekhatuna makoigi lanthengna ba horakibani Leba asibu masietana thugaina ba masum misa miyam lo onsinduna nomai kapsinduna landari ba Kukila lauba mata oirabasu hatabi yadi haibigi wakhalona si misam laumi khoide su pokale haina Kukila lauba singna leptana satharakli ba landa thengna hori ba laumi sina phungdorakni magna hai sei kya gi mamangda singna khundari kuki isilinaw singna makoigi singi pothok sing tambak ta leiri ba tungan ma kaithel singda puraktuna yolaga madudagi phanglakpa sentam khara aduna manu punaramki tambaki maitei singi singda Kaduna singi pothok sing thiduna hingna bohona rami matam maduri nakalani gi mising ayu nungtul numidang haiba naidana akiba singna ba matalaitana satok sin tawduna nuksi sanana lamina rakhibani Manipur government war on drug campaign horakpadi gi matam sangna popi thaduna lakhiba maru oina Godhol kul gi area gi thingjing singi saruk khunja singna yaningda ba horakhi masigi matakta maitai gi laifam oiriba thangjing singbu thangting haina ming onthorakpadi gi nungsi sanna leramba mariya duda kaithrakpa horakhi Manipur government satharaki bu war on drug campaign amadi protected forest area kanbagi khongthang asi kanglup amatagi mayokta natragana amagi khudong sana ba paikhalakhiba nati khongthang asida state asigi tungi mirol singi yaifana ba lokalakpani masida kanaguma furup amatana yatam thokte haina su longmisna phungdurakli aduga hujkuina di myam paw su matang sa lusinjarage masu myam puna no pawtin ngaminasi